Ngasi ayuk Imphal East District Commando gi team amana Khundrakpam Mayai Leikai da search operation chathabada Nongmei Yaona Atei Khutsu-Khutlai Kayamarum Phagatpa ngamkhre. Operation adugi matangda police tagi fangba pawman hai Imphal East District Police ki additional SP operation KH Herojit ki luching makhada ngasi ayuk pung 3 rom tarakpa duai dagi ayuk pung 8 makhai fawba Khundrakpam Mayai Leikai gi area da search operation chathaki. Operation aduda crematorium amagi manakta phumlaga thamlamba yamlaba Khutsu-Khutlai Kayamarum Phagatpa ngamkhre. Phagalaba khulai sing adudi SMG carbine ama amasung ahangba magazine ahum ring yauba 36 hand grenade ama tube launcher ama insas LMG rifle gi magazine taraga taru insas rifle gi gas cylinder kf mari 7.62 SLR maru gi charger clip taret 9mm revolver gi maru humfugu humdoi nongmai hafam gi ahangba carrier box ahum amadi anti riot cell tarukni search operation adu da chaurangna yumthong humbutara romda changduna thiba humba ki thabak chathakibaga loinana miyoi kaya amasu verify tawki aduma puthoidokpa mi fami pundi yaukide search operation adu da Phagatpa ngamkhre Khutsu-Khutlai sing adu haingang police station da sinekre haina su paw sina makha tarakli